ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯦ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯕꯁꯨ ꯅꯥꯏꯗꯦ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯈꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯉꯔꯥꯡꯁꯤꯗꯁꯨ ꯌꯥꯝꯅ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯅ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ IDPꯁꯤꯡꯗ ꯋꯥꯠꯂꯤꯕ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯗꯤ ꯎꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯠꯄꯁꯤꯡꯁꯦ ꯃꯁꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤ ꯌꯥꯝꯅ ꯃꯁꯤꯅ ꯀꯃꯤꯠꯃꯦꯟ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥ ꯃꯁꯥꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯑꯀꯥꯟꯗ ꯄ꯭ꯔꯖꯥꯅꯁꯨ ꯈꯪꯒꯗꯕꯅꯤ ꯑꯗꯩ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ CSOꯁꯤꯡꯅꯁꯨ ꯄꯨꯝꯅꯃꯛ ꯎꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯐꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯁꯥꯅꯕꯒꯤ ꯁꯦꯜ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯈ 3ꯅ ꯌꯨꯝ ꯁꯥꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 3 ꯈꯛꯇꯅ ꯌꯨꯝ ꯁꯥꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯁꯤ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯆꯔꯤꯕ ꯄꯣꯏꯟꯠꯁꯦ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯧ ꯑꯃꯗꯤ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯗꯤ ꯁꯣꯝꯕꯨꯡꯒꯤ BDO ꯑꯣꯐꯤꯁꯇ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯈ 24ꯒꯤ ꯁꯦꯟꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯒꯅꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ 98,000 ꯍꯥꯟꯅ ꯄꯤꯊꯣꯔꯛꯈꯤꯕꯒꯤ ꯃꯃꯤꯁꯤ ꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯄꯦꯟꯃꯟꯗꯕꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯍꯟꯗꯣꯛꯄ ꯂꯥꯛꯈꯤꯕꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯀꯗꯥꯏꯗ ꯍꯟꯖꯟꯒꯗꯧꯔꯤꯕꯅꯣ ꯃꯣꯔꯦ ꯀꯗꯥꯏꯗ ꯍꯟꯖꯟꯒꯗꯧꯔꯤꯕꯅꯣ ꯃꯁꯥꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝꯗꯨꯒꯤ ꯌꯨꯝꯐꯝꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯐꯥꯎꯗ ꯃꯁꯥꯅ ꯈꯪꯖꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯥꯒꯤ ꯌꯨꯝ ꯁꯥꯐꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯄꯤꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ IDPꯁꯤꯡꯅ ꯄꯩꯁꯥꯁꯦ ꯍꯟꯗꯣꯛꯄ ꯂꯥꯛꯈꯤꯕꯅꯤ ꯑꯣꯖꯥ ꯃꯁꯤ ꯏꯁꯥꯒꯤ ꯌꯨꯝ ꯁꯥꯐꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯍꯟꯖꯟꯕ ꯌꯥꯗ꯭ꯔꯤꯉꯩꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯕꯨꯛꯇ ꯆꯠꯄ ꯌꯥꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯃꯣꯔꯦ ꯆꯪꯒꯗꯧꯔꯤꯕꯅꯣ ꯀꯃꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯒꯗꯧꯔꯤꯕꯅꯣ ꯇꯣꯉꯥꯟꯕ IDPꯁꯤꯡ ꯂꯩꯈ꯭ꯔꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯂꯅꯤ ꯍꯥꯏꯅ ꯍꯟꯖꯟꯈ꯭ꯔ ꯃꯇꯨꯡꯗ ꯕꯣꯝ ꯀꯥꯞꯄꯛꯄꯗꯒꯤ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏꯗ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯁꯨ ꯏꯍꯧ ꯍꯧꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯍꯧ ꯍꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡꯗꯤ ꯀꯌꯥ ꯆꯪꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤ ꯏꯁꯥꯒꯤ ꯌꯨꯝꯐꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯍꯟꯖꯟꯕ ꯌꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯁꯥꯔꯨꯔꯣ ꯍꯥꯏꯅ ꯄꯩꯁꯥ ꯄꯤꯊꯣꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ IDPꯁꯤꯡꯅ ꯑꯃꯨꯛ BDO ꯑꯣꯐꯤꯁꯇ ꯂꯥꯛꯑ ꯄꯩꯁꯥꯁꯦ ꯍꯟꯗꯣꯛꯑꯝꯃꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯑꯒꯗꯤ ꯀꯔꯤ ꯈꯟꯒꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯡꯅꯁꯨ ꯃꯁꯤ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯧꯔꯕ꯭ꯔꯥ ꯑꯔꯣꯏꯕꯗ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ IDPꯁꯤꯡꯒꯤ ꯊꯃꯣꯏꯗꯅ ꯀꯔꯤ ꯐꯤꯜ ꯇꯧꯔꯝꯒꯅꯤ ꯑꯣꯖꯥ ꯀꯩꯁꯨ IDPꯁꯤꯡꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯕꯣꯝ ꯀꯥꯞꯄ ꯃꯇꯥꯡꯗꯣ ꯕꯣꯝ ꯀꯥꯞꯄ ꯃꯇꯥꯡꯁꯤ ꯑꯣꯖꯥ ꯀꯩꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ IDPꯁꯤꯡꯗ ꯆꯔꯥꯡꯅꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯑꯗꯨꯕꯨ ꯕꯣꯝ ꯀꯥꯞꯄꯦ ꯀꯥꯏꯁꯦ ꯍꯥꯏꯔꯒꯨꯝꯁꯤ ꯑꯣꯖꯥ ꯀꯩꯁꯨ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯖꯕ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯍꯟꯖꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯂꯩꯔꯤꯕꯀꯣ ꯀꯥꯞꯄꯦ ꯍꯥꯏꯒꯅꯨꯅꯦ ꯀꯥꯏꯅꯀꯣ ꯑꯗꯩ ꯑꯁꯤꯃꯛꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ TV ꯆꯦꯅꯦꯜ ꯈꯔꯗ ꯎꯖꯈꯤꯕ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯀꯥꯞꯄꯛꯄꯗ ꯔꯤꯇꯥꯂꯦꯠ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯑꯦꯛꯁꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯤꯗꯅ ꯆꯦꯟꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯦ ꯀꯥꯏꯅ ꯐꯣꯡꯕꯁꯨ ꯌꯥꯎꯔꯛꯏꯕꯀꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯁꯤꯐꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯃꯁꯥꯅ ꯍꯜꯂꯛꯄꯁꯤ ꯍꯧꯅꯁꯥꯅꯦꯕ ꯖꯤꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯐꯥꯏꯗ ꯀꯔꯟ ꯇꯧꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯥꯞꯄ ꯃꯇꯝꯗ ꯃꯤ 15 ꯁꯤꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯁꯤ ꯅꯣꯔꯃꯦꯜ ꯗ꯭ꯌꯨꯇꯤ ꯑꯃꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝ ꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝ ꯉꯛꯆꯕ ꯍꯥꯏꯇꯥꯔꯦ TV ꯃꯥꯡ ꯊꯣꯛꯂꯛ ꯉꯥꯡꯈꯠꯂꯛꯏꯅꯤꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯦ ꯑꯗꯒꯤꯁꯦ ꯂꯤꯇꯥꯡꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯏꯁꯨꯗ ꯄꯨꯈꯠꯂꯛꯑꯦꯒ ꯍꯥꯏꯖꯤꯟꯗꯅꯀꯣ ꯃꯤ ꯁꯤꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯅ ꯈꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯕꯗꯨꯐꯥꯎꯗ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯉꯥꯛꯈꯠꯅꯕꯗꯨ ꯁ꯭ꯇꯦꯠ ꯏꯁꯨ ꯍꯦꯜꯂꯦ ꯀꯥꯏꯅ ꯉꯥꯡ ꯑꯃꯨꯛ ꯌꯥꯎꯈꯠꯂꯛꯏꯅꯤ ꯑꯣꯖꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯀꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯁꯩ ꯑꯦꯔꯤꯌꯥꯁꯤꯗ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯁꯦ ꯍꯥꯏꯔꯒꯨꯝꯁꯦꯕ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯔꯨꯕꯗꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯥꯏꯔꯨꯕꯗ ꯉꯁꯥꯏꯒꯤ ꯀꯅꯥꯅ ꯀꯥꯞꯄꯤꯅꯣ ꯀꯩꯗꯧꯕꯩ ꯀꯥꯞꯄꯤꯅꯣ ꯃꯗꯨ ꯁ꯭ꯇꯦꯠ ꯏꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯉꯁꯥꯏꯗ ꯃꯤ ꯃꯆꯥ ꯑꯃ ꯇꯧꯖꯕꯗꯨꯒ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯣꯖꯥ ꯀꯩꯁꯨꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯔ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯕꯣꯝ ꯀꯥꯞꯄꯛꯄꯗ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯣꯝ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗꯣ ꯄꯥꯟꯗꯅꯕꯗ ꯍꯣꯠꯅꯕꯤꯈ꯭ꯔꯣ ꯀꯣ ꯁꯤꯗꯅꯕ ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ ꯃꯃꯩ ꯊꯥꯡꯒꯠꯇꯅ ꯀꯣ ꯑꯗꯨꯅ ꯑꯗꯨꯗ ꯄꯥꯜꯂꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯎ ꯇꯥꯗꯣꯏꯅꯤꯀꯣ ꯕꯣꯝ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯄꯥꯟꯕꯁꯦ ꯑꯣꯖꯥ ꯀꯩꯁꯨ ꯕꯣꯝ ꯀꯥꯞꯄꯛꯄꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯄꯥꯟꯕꯁꯦ ꯃꯁꯤ ꯑꯔꯥꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯇꯧꯅꯩꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯄꯒ ꯃꯥ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯄꯥꯜꯂꯤꯗꯨ ꯄꯥꯟꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯣꯖꯥ ꯀꯩꯁꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯂꯤꯇꯥꯟꯒꯤ ꯏꯁꯨꯗꯨ ꯁ꯭ꯇꯦꯠ ꯏꯁꯨ ꯑꯣꯏꯍꯜꯂꯦ ꯕꯣꯝ ꯀꯥꯞꯄꯗꯨ ꯀꯥꯞꯄꯛꯀꯗꯤ ꯑꯗꯨ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯇꯛꯈꯥꯏꯔꯛꯄ ꯒꯥꯏꯅ ꯑꯗꯩ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯒꯤ ꯇꯧꯗꯅ ꯇꯛꯈꯥꯏꯔꯛꯄꯅꯤ ꯒꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯄꯟꯕ ꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯣꯖꯥ ꯀꯩꯁꯨꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯝꯒꯤ ꯋꯥꯔꯤꯁꯤꯃ ꯑꯣꯖꯥ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯥꯟꯗꯅꯕ ꯅꯣꯡꯃꯩ ꯄꯥꯟꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯥꯏꯗꯅ ꯎꯈ꯭ꯔꯨꯜꯗꯔ ꯀꯩꯅꯣ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯃꯃꯥ ꯃꯆꯥ ꯍꯥꯏꯕ꯭ꯔꯥ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯂꯧꯔꯤ ꯃꯈꯥꯗ ꯄꯥꯛꯊꯔ ꯂꯩꯕꯗꯣ ꯐꯣꯇꯣ ꯎꯅꯔꯛꯄꯗꯣ ꯂꯥꯟꯕ ꯆꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯅꯣꯡꯃꯩꯗꯨꯅ ꯄꯥꯟꯖꯗꯅ ꯄꯥꯛꯊꯔꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯗꯅ ꯀꯩꯗꯧꯕꯩ ꯄꯥꯛꯊꯔꯤꯅꯣ ꯑꯗꯨ ꯄꯣꯠꯇꯣ ꯀꯣ ꯀꯩꯗꯧꯕꯩ ꯄꯥꯛꯊꯔꯤꯅꯣ ꯑꯗꯨ ꯄꯣꯠꯇꯣ ꯄꯥꯛꯊꯕꯗꯨꯅ ꯃꯥ ꯑꯔꯥꯟꯕ ꯇꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯥꯜꯍꯟ ꯌꯥꯗꯕ ꯍꯥꯏꯕꯁꯨ ꯂꯥꯛꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ
ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩꯅ ꯃꯤꯟ ꯇꯧꯖꯅꯤꯡꯉꯤꯁꯤ ꯑꯣꯖꯥ ꯀꯩꯁꯨ ꯂꯥꯛꯁꯤꯟꯕꯤꯕ ꯉꯝꯕꯤꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯕꯗ ꯊꯑꯣꯏꯅ ꯁꯥꯎꯖꯕ ꯀꯣ ꯊꯑꯣꯏꯅ ꯁꯥꯎꯖꯕ ꯑꯗꯩꯗ ꯉꯁꯥꯏ ꯉꯥꯡꯉꯣꯏꯗꯕ ꯃꯤꯁꯤꯡꯅ ꯉꯥꯡꯉꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯕꯣꯝ ꯀꯥꯞꯄꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯊꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯗꯨꯗꯩꯗ ꯑꯗꯨ ꯍꯥꯏꯒꯅꯨ ꯉꯥꯏ ꯁꯥꯎꯖꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯖꯕꯅꯤꯗ ꯍꯥꯏꯖꯕꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯁꯜꯂꯛꯑꯦ ꯑꯣꯖꯥ ꯀꯦꯁꯣꯔꯀꯣ ꯑꯗꯨ ꯂꯨꯁꯜꯂꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯗꯨꯅ ꯑꯗꯨꯃ ꯂꯩꯔꯦ ꯄꯣꯏꯟ ꯅꯝꯕꯔ 2 ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ IDPꯁꯤꯡꯅ ꯌꯨꯝ ꯁꯥꯅꯕ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄ ꯁꯦꯟꯐꯝ ꯉꯔꯥꯡ ꯍꯟꯗꯣꯛꯈ꯭ꯔꯦꯅ ꯄꯥꯎ ꯌꯥꯎꯔꯦꯀꯣ ꯑꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯇꯨꯝꯐꯝ ꯃꯛ ꯂꯩꯇ꯭ꯔꯤꯕ ꯀꯣ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯐꯥꯎ ꯂꯩꯇ꯭ꯔꯕ ꯀꯣꯛꯀ ꯈꯣꯡꯒ ꯑꯣꯟꯖꯟ ꯇꯨꯝꯅꯔꯤꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯌꯨꯝ ꯁꯥꯅꯕ ꯄꯩꯁꯥ ꯄꯤꯔꯤ ꯍꯥꯏꯁꯤꯅ ꯀꯥꯏ ꯁꯥꯗꯣꯏꯅꯣꯕ ꯑꯣꯖꯥꯒꯤꯁꯨꯀꯣ ꯀꯥꯏ ꯁꯥꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯣ ꯃꯁꯤ ꯄꯩꯁꯥꯁꯤ ꯄꯤꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇꯕꯅꯤꯅ ꯄꯤꯁꯜꯂꯛꯏ ꯄꯩꯁꯥꯗꯣ ꯁꯤꯗ ꯊꯣꯛꯔꯦ ꯂꯧꯔꯁꯦꯕꯀꯣ ꯑꯅꯥ ꯑꯌꯦꯛꯀꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯁꯤꯗ ꯊꯣꯛꯔꯦ ꯂꯧꯔꯁꯦꯕ ꯍꯌꯦꯡ ꯍꯟꯖꯤꯟꯕ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯒꯣꯔꯃꯦꯟꯅ ꯇꯧꯗꯣꯏꯁꯦ ꯈꯜꯂꯤ ꯍꯥꯠꯇ ꯅꯠꯇ꯭ꯔꯣ ꯐꯤ ꯃꯆꯥ ꯑꯃ ꯌꯣꯝꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯦꯡꯃꯥꯟꯗ ꯌꯥꯜꯂꯒ ꯅꯌꯨꯝ ꯆꯪꯅꯔꯣ ꯍꯥꯏꯕ ꯐꯤꯕꯝꯅꯦꯕ ꯂꯥꯛꯇꯣꯏ ꯄꯣꯠꯁꯤ ꯅꯠꯇ꯭ꯔꯣ ꯑꯗ ꯆꯪꯅꯔꯣ ꯑꯥꯗꯗꯤ ꯑꯗꯨꯝ ꯃꯣꯏ ꯃꯁꯥꯒꯤ ꯂꯝꯗꯣ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯁꯨꯃꯥꯡ ꯑꯃꯒꯤ ꯂꯝꯗꯨꯒꯤ ꯃꯄꯥꯗ ꯐꯝꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦꯅ ꯃꯗꯨꯗ ꯇꯔꯪ ꯆꯠꯂꯒ ꯂꯩꯕ ꯐꯤꯕꯝꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯏꯁꯨ ꯃꯥꯒꯤ ꯃꯦꯅꯦꯖꯃꯦꯟ ꯁ꯭ꯇꯥꯏꯜ ꯃꯥꯒꯤ ꯇꯧꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯒꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯐꯪꯅꯅꯕ ꯄꯣꯠꯇꯨ ꯇꯧꯕꯤꯕ ꯗꯦꯟ ꯌꯨꯝ ꯁꯥꯕꯒꯤ ꯄꯣꯠꯁꯛꯁꯤꯃꯅ ꯍꯌꯦꯡ ꯃꯐꯝ ꯆꯥꯅ ꯍꯟꯖꯤꯜꯂ ꯃꯇꯨꯡꯗ ꯀꯣ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯃꯁꯨ ꯃꯦꯅꯦꯖꯃꯦꯟ ꯆꯪꯉꯦꯕ ꯑꯣꯖꯥ ꯀꯩꯁꯨꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯏꯉꯥꯎ ꯉꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐꯇ ꯂꯥꯟꯖꯦꯟꯅꯗꯅ ꯁꯤꯕ ꯑꯃꯗꯤ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯣꯏꯆꯦꯟ ꯆꯦꯗꯅꯉꯁꯤ ꯍꯤꯡꯅꯅꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯦꯡ ꯈꯔꯒ ꯆꯥꯛ ꯈꯔꯒ ꯏꯁꯤꯡ ꯈꯔꯒ ꯑꯗꯩ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯇꯧꯔꯒ ꯑꯌꯨꯛꯀꯤ ꯍꯋꯥꯏ ꯅꯨꯡꯗꯥꯡꯒꯤ ꯍꯋꯥꯏ ꯉꯥ ꯍꯣꯏ ꯉꯥ ꯄꯤꯖꯕ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯉꯝꯖꯕ ꯈꯔ ꯁꯔꯀꯥꯔꯅ ꯇꯧꯗꯅ ꯃꯁꯤꯗꯩꯗ ꯁꯤꯗꯅꯕꯅꯤꯅ ꯍꯤꯡꯅꯕ ꯆꯦꯜꯂꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤ ꯌꯨꯝ ꯁꯥꯖꯔꯒ ꯄꯩꯁꯥ ꯄꯤꯁꯜꯂꯦ ꯌꯨꯝ ꯁꯥꯗꯣꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯁꯥꯐꯝꯗꯣ ꯇꯥꯛꯄꯤꯔꯣꯕ ꯁꯥꯐꯝꯗꯣ ꯇꯥꯛꯄꯤꯔꯣ ꯅꯪ ꯌꯨꯝ ꯁꯤ ꯁꯥꯗꯧꯅꯤ ꯆꯠꯂꯣ ꯅꯪ ꯑꯥꯗ ꯌꯨꯝ ꯁꯥꯔꯨꯔꯣ ꯍꯥꯏꯕꯤꯔꯣ ꯏꯉꯥꯎ ꯉꯥꯎꯖꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯀꯤꯁꯣꯔ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤꯕ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯈꯣꯏ ꯁꯦꯟꯊꯣꯛ ꯂꯥꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯔꯛꯎꯗ ꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯁꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ IDPꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯃꯣꯏꯅ ꯈꯪꯂꯝꯗꯣꯏꯁꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯑꯩꯈꯣꯏꯅ ꯉꯥꯡꯕꯅ ꯑꯃꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯖꯕꯁꯤꯅ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯈꯔ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯀꯩꯒꯨꯝꯕ ꯈꯔ ꯄꯨꯊꯣꯛ ꯉꯥꯡꯖꯕꯁꯤꯅ ꯑꯃꯅꯤ ꯑꯗꯨꯒ IDPꯁꯤꯡꯒꯤ ꯊꯃꯣꯏꯗ ꯇꯥꯔꯝꯒꯗꯧꯕ ꯃꯃꯤꯁꯤꯗꯤ ꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯂꯩꯇꯕ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯒ ꯇꯥꯏꯃꯤꯡꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯅꯤꯔꯒ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯍꯤꯡꯅꯅꯕ ꯍꯣꯠꯅꯉꯥꯏ ꯇꯥꯏꯃꯤꯡꯁꯤꯗ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯅ ꯆꯠꯂꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯃꯨꯛ ꯅꯌꯨꯝ ꯁꯥꯅꯕ ꯄꯩꯁꯥ ꯂꯨꯄꯥ 20,000 ꯄꯤꯁꯜꯂꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯣꯏ ꯀꯔꯤ ꯑꯐꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨ ꯂꯥꯛꯏꯗꯤ ꯃꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯗꯨꯒꯤ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕ ꯁꯤꯗ ꯊꯣꯛ ꯑꯔꯦꯡ ꯄꯨꯊꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯗꯥꯏꯗꯅꯣ ꯄꯨꯔꯥ ꯂꯣꯏꯁꯤꯟꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯤꯔꯕ꯭ꯔꯥ ꯀꯣꯏꯁꯟ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯎꯖꯔꯝꯕꯅꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯑꯣ ꯍꯪꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃ MLA ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯨꯀꯤꯒꯤ MLA ꯂꯩꯒꯨꯝ ꯇꯧꯕ ꯃꯥꯜꯂꯦ ꯉꯁꯥꯏ ꯁꯨꯝ ꯌꯦꯡꯖꯕꯗꯀꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯨꯄꯥ ꯀꯔꯣꯔ 100 ꯀꯌꯥꯅꯣ ꯃꯧꯗ꯭ꯔꯥ ꯍꯥꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯀꯌꯥꯒꯤꯅꯣ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯄꯤꯕꯤꯌꯨꯅ ꯆꯦ ꯏꯔꯝꯃꯦ ꯀꯥꯏꯅ ꯆꯦ ꯊꯥꯔꯝꯃꯦ ꯀꯥꯏꯅ ꯁꯔꯚꯤꯁꯇꯨ ꯀꯔꯦꯛꯁꯟꯅꯤꯀꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄ ꯃꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯀꯩꯀꯩ ꯊꯥꯒꯠꯅꯔꯛꯄꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯃꯤ ꯌꯨꯝ 100ꯃꯨꯛ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯀꯥꯏꯅ ꯃꯥ ꯔꯤꯄꯣꯔꯠ ꯇꯧꯔ ꯏꯁꯤꯟ ꯊꯝꯃꯦ ꯍꯥꯏꯀꯣ ꯑꯗꯣ ꯃꯤꯒꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯁꯦꯟꯊꯥꯡ ꯅꯠꯇꯕ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯅꯠꯇꯕ ꯇꯣꯉꯥꯟꯕ MLAꯁꯤꯡꯗꯨꯅ ꯀꯔꯣꯔ 200 ꯄꯤꯌꯨ 500 ꯄꯤꯌꯨ 1,000 ꯄꯤꯌꯨ 5,000 ꯄꯤꯌꯨ ꯀꯥꯏꯅ ꯗꯤꯃꯥꯟ ꯄꯪꯇꯧ ꯇꯧꯔꯒ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯑꯗꯨ ꯁꯥꯕꯤꯌꯨ ꯄꯪꯇꯧ ꯇꯧꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯒꯤ나 ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯥꯏ ꯌꯨꯝ ꯁꯥꯅꯕꯅꯦꯅ ꯂꯨꯄꯥ 90 ꯄꯤꯕ 50 ꯄꯤꯕ ꯂꯥꯛ ꯄꯤꯕ ꯋꯥꯔꯤꯅꯤꯀꯣ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯈꯔ ꯄꯤꯕꯁꯤ ꯅꯠꯇꯅ ꯈꯔꯁꯤ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯇꯣꯉꯥꯟꯕ ꯄꯦꯀꯦꯖ ꯑꯃ ꯃꯣꯏ ꯇꯣꯉꯥꯟꯅꯀꯣ ꯑꯆꯧꯕ ꯀꯔꯣꯔ 500ꯒꯤ 1,000ꯒꯤ ꯇꯣꯉꯥꯟꯅ ꯀꯔꯤ ꯄꯦꯀꯦꯖ ꯑꯃ ꯃꯣꯏꯗ ꯀꯣ ꯗ꯭ꯔꯤꯝ ꯃꯪꯂꯥꯟ ꯑꯃ ꯀꯩ ꯊꯥꯒꯠꯄ ꯂꯩꯔꯒꯦꯕ ꯁꯤ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯃꯤꯒꯤ MLAꯁꯤꯡꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯗꯣ ꯐꯥꯎꯅꯅꯕ ꯑꯗꯨ ꯇꯧꯅꯕ ꯑꯗꯥ ꯇꯧꯅꯅꯕ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯀꯨꯀꯤꯁꯤꯡ ꯇꯥꯕ ꯂꯝꯕꯤ ꯐꯥꯎꯅꯅꯕ ꯍꯧꯖꯤꯛꯁꯨ ꯑꯃ ꯄꯥꯎ ꯇꯥꯖꯕꯗ RD ꯃꯤꯅꯤꯁꯇꯔ ꯅꯤꯝꯆꯥꯛ ꯀꯤꯞꯒꯦꯟꯗ ꯑꯩꯈꯣꯏ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤ RDꯁꯤꯗꯤ